NRC chana halaga mitop khandok laba matungda delimitation tawdrabadi mitop sungna lamdam masida piriba chaitheng sing thengnaba ngamloi haina lamlai kendra gi MLA KH ibom chana haikre Kurumjari Am-Istv pom ing tabir basingbu taram nok chari pau sandok na pizari NRC chana halaga mitop khandok laba matungda delimitation tawdrabadi mitop sungna lamdam masida piriba chaitheng sing thengnaba ngamloi haina lamlai kendra gi MLA KH ibom chana phongdokre wafam asi Manipur rural livelihood mission ge miteng makada punsigi mangal BLF na sinduna Nongren Primary School da pangthokiba back to school campaign ga mari lainana phongdokibani thoram ga mari lainana KH ibom chana makha takhibada Manipur da illegal immigrant masing khangdana changsilaktuna demographic imbalance sokhalakpa lamdam asigi yalhomi singda phone na singnarakpa lamdam asida makhoi ge leibak ama semna ba honarakle haiba aikhoina khangle listing ani kuntareta mikok thigani haina thorang tawriba asi NRC chana halaga mitop sing hana khandok laba matungda mikok thigadabani karigumba mitop khangdok hodaba taragadi mikok thiba asida mitop na masing hen khragani mitop na missing hen ba census report aduda yumpham oiraga delimitation tawraklabadi tampaki sit khara mitop na loi khragani aikhoina hojik wakal fazana khantha hodrabadi mitop yalhomi sing namthaba honarakpa thengnaba warakani haike 2026 दा अखोई सेंसस समा मिकोक थीबम तौदोरी 2026 दा तौदोरी बे मिकोक थीरब मतुंग दा डिलिमिटेशन तौदोरी केंद्र सिंसे मसिंग हेनबा हेनदब खाइदो खाइजिन तौदोरी अदु तौबदुदसु हुजि अखोई दा दरकार लेरिसे हुजिकति मितो मयाम हाइजलग पिक थल लेख्रे अखोई हुजिक डिमांड तौरिसि कैनबु लाइभम थोकदबा मिटोप सिंगो हाना लोइन खंतोपिग्रो हाना लोइन खंतोपिग्रो अदाइदनिको NRC गा हाइदो NRC एसे कई हाइनो हाइ कांदा लाइभम थोकपा मी सिंगो मत लाइबा मणिपुर 1961 कानो बियर हो लिसिंग चापन हु माथोगी ममांग दा लेरम कि दो खोइगे मीने मणिपुर लाइभम थोकपा मदुइ मतुंग दा लाखोसिंग दुजे कोइ मी नते हाइबने मदु मयाम दु खोपो लोइन खंतोपिरो मयम हलंग्रो अदुगा मणिपुर दा लाइभम थोकपा मी दु खतो लेरबो मतुंग दा मिकोक थिबियो Lamdam asida thokpa lambi gi khudong thiba thodok kaya thoknaba yaba maram singge manungda lambi phattaba amadi lambi gi mayaida lairiba road divider asisu achoba maram amani hairiba driver singge manungda Imphal Municipal Corporation gi mamangdagi Gandhi Avenue haisinba mapada lairiba divider ase aduki matik fibam soktuna yot fawba thindoktuna laibana maram oiraga miyoibagi mamal yamlaba punsi fawba mangba yabagi fibam laire lambi asigi paringda porfam phamliba ahal laman amana Am-Istv da wafam kaya su phongdorakli sida yo tingthoi je nahan ju auto ma long chandana pura mayam changjana lokhatle do gari masam jo ani hum sure so ije yengba nungai tre ngang mayam sokpado isa jing sokpado yengba nungai te ado mari leina bana go mena yengchen biro Cancer lainana nagadore haibasi layong hana khangbani masida jaksalabadi na handaba yaba lainani haina CMO Bisnupur Dr. L. Raichandrana Bisnupur District in Naren Sanada Pangthokpa Observance of World Cancer Day ga mari lainana Pangthokpa nongmagi oiba free cancer screening camp cum awareness program da haikre District Health Society Bisnupur amadi non-communicable disease cell NCDC Bisnupurna Ayushman Arogya Mandir Naren Sanaka Puna Kusamnaduna United by Unique Haiba Thim da Pangtokpa Thoram Maduda Ayushman Arogya Mandir Naren Sanada Cancer Screening Camp su Pangtokki Tungda Naren Sana Mayai Community Hall da Pangtokpa Cancer Awareness Program da CMO Dr. L. Raichandrana Makhatana Phongdokki bada screening ningthina tawduna cancer laktringaida laina asina naraktana ba section thorang lokhatlabadi cancer na handaba yai haike Early detection is the better. Mangjong na hana science into loina piraba what ngata neba. Pan parak wa jarda yam sara gadi yada oral cancer to gi chance lere. Yeng phuaga sinaba sindol loina apagi Dr. Membergi apagi department se thabi raga early umba su or jamoi roi du mai magi tawat tangga apagi test phuaga ngamdabana rin jenun katharani confirmation tawani hidak langthak kamaina pini habidugi matang du ngayam ngasigi message yam aphabani
Screening camp aduda diabetes, hypertension, oral cancer, breast cancer amadi cervical cancer ge screening tawduna miyoi chama yankai henbada kana bapike loinana darkar oiba hidak singsu lemna pike positive ke suspicion fanglaba patient singbo makhatana district hospital da lakna ba doctor singna advice su pike ngasige screening camp aduda naren sanagi asa yaifakol BLF naren sanagi self help group ke members singsu saruk yake Huzigatemba break amatang lauminasi. Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kontra faubo free breast and thyroid cancer screening camp ama pangtuk chagadori. Mammogram ama sungmari lay na ba investigation da 20% concession loy na procedures da 15% concession gi kudong jaba pizari. Breast and thyroid kamari lay na ba hakchang ginuay taba lay biragadi kudong jaba silaw biho akupa marol di damag Shija Hospitals sa pau biro. Tada! Hindi magkigano. Alam mo, sige yung say, next time tinacheksin na laksila ka tamgrabani ne. Dadarang se, juhar habaga am takitarbo. Asum na, mayam na machalbo ngapshan lugum. Masige yung masibu, asoya ngan ko kada batagi. Next time ngapseli. Next time juhar habaga ngaptok na nabasim bani. Zaman technology siya na mana, concrete katok na tinaba matanda, kapamul amuk tihena enggal adli. Next time strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ki matung makha tarakpa pawda Imphal West ki Yuremba Makha Lekai Community Hall da ICAR Research Complex for Northeast Region Manipur Center Lamphelpat ke KVK Imphal West na sinduna 2 days training program on scientific cultivation of mushroom for livelihood improvement haiba topic ta satharakpa youth farmers training program loishin kre loishin bagi thoramda nahalomi singna ningthena practical yauna takpi tambi baga loina Kitchen Garden ki maru marang su yentoke sarukya kiba All Manipur Progressive Farmers Association President ke thoiba maitena hojik aikhoi ge lamda masi sentum gi fibam ka hena soksilakpa amade sufam nomfam khangdana lairiba horakliba naha singna masing yam khalakli lamda masi maru aina sinpham amadi sentok lambel asi agriculture na mapung oide masida larik laisu haidaba aikhoi ge naha singna matamga chanaba lau kanglon sing asi khangduna thabak tawrabadi kana bakaya lakani Thabak ama tawbada mai pake hairabadi tawgadoriba thabak adu hek haubadagi aroiba fawba adu mamutana khangba mathau tai hiram khudingmakta mamutana khangna tawrabadi mai pakpa gichang wangani amadi khangba kanba amasu mathau tai haike aikhoigi khunai asi chakhat hansi mipan tangdaba khunai ama ohensi hairabadi youth singi achauba thaudang mathau tai aramba unit 14 gi commander LB Sona training program asi sinbagi maramda asumna haike Aikhoigi nahasing sufam nompham khangdana lairibasing asi kari tauraga senthok lambi leigadage haibagi thizinba amadi thabak tawbagi tangai fadaba lei haike expert oina saruk yakiba si has gunamanina aikhoina thabak ama tawbada maithiba mapung fadribasi tawriba thabak adu mamutana khangdaba amadi thizinba wat padagini haina haibaga loinana anoba kanglon technology sing ase khangbagi tangai fadaba lei chengum thabada training kaya tawkre adubu mai pakna sangna tawba kaya yaudriba asi karigino hainariba adu farmer singna thidoktuna madu kokna ba pambai tawgadabani haike तो करमना अखोगी लो खाव खरम मतुंगदा मांगना लेबा चरु मैम सिंगसिदगी अखोइना पैसाजे तानबे याय माइन तौग तानबे यागे हाब समतन मसरम थारगा भर्मी कंपोस्ट तौरगा माने समतन पैसाजे तानबे याबगी खुदोंग चाबदो याम साइंटिफिक ओइबा मोंग अमदा कोइ लाइना तिना ताहमना याम प्रोडक्टिव ओइबा मोंग अमदा सेंगुमजे आइदि ओसम मसरमजे थारगा मैम सिंगसिदैदा युमदा लाइबा अंगांग बिउ अरो अममदा अरो मैने थबक खर पिननबगी दमकता मेली अदुगी पानमदा खोइना हा मैम सिंगसिदैदा सेंगुमगी
Youth Make the Change Cyber Pandamda Nongmagi Oiba Drug Awareness Program ama Jiribam District Police Club amadi Meira Paibi Singna Kusamnaduna Jiribam District Manung Chana Leiba Hillghat Community Hall da Pangthokre Awareness Program aduda Resource Person oina Saruk Yakiba Chief Functionary Holistic Vista International Certified Addiction Professional Dr. Lalit Sapam Nisa haiba asi karino karamba matamdagi Nisa chaba hawi matam charingaida Nisa dagi lapthokpa ngamnaba hotnagadabani Mama mapa oiba singisu achoba thodang leibata natana matam chana addict oidringaida counseling tawbiyu haike Aroibada Maroiba Pau Amuka Napizari NRC Chana Halaga Mitop Khandok Laba Matunda delimitation Taudrabadi Mitop Suna Lamda Masida Piri Bachai Ting Sing Tengnabangam Doi Haina Lamlai Kendrogi MLA KH Ibom Chana Haikre Huzik Fabagi Oina Am-Istv na Pizza Pau Matang Astalo Sindare Miting Tabir Pumna Mapu Amuka Nakrintari